खुरुमजरी इमेज टीवी मीटिंग ताबीरिबसिंगबु मेंडे नोमाइथेमना तारामना ओक्जरी मसिंग नुखिली पाव पिजरी खासलेन सिंगदा मरम चादना कनागुंबा मियोय सिंगना लम खोपसिंदुना लौसिलकपा असि थादोकपिबा अमदी लैंगा की माइकैदगिसु असिगुंबा थवोंग असि खुदक्ता थिंगबियु हाइना इरावत फाउंडेशन मणिपुर की प्रेसिडेंट के एच गोपेन लुवांगना फोंदोखरे ngasi Manipur Press Club ta pangthokiba pawgi mifam amada wafam asi phongdokladuna Gopen hai Manipur da sahi khara asida ikang kaya ama thok pathengnare ichaw ising ichaw yamna toina thok pathengnare hanak thokliba ichaw asisu loibagi mami ude Manipur gi belly fawdaga cheliba turel singi nagyat ta hoba uwa sing paksana yantatpa amadi turel gi khongnung Tengalakpa Turel Mapala Tongan ba Community Hall Club Nachingba Sajinduna Torel Khongba Ningthina Sengdok Pidaba Amadi Manipulinga ki land use policy leitaba sinasu sauraba maram ama oiri Karamba Maphamda Yum Sagani Haiba Khangdaba Kaya Amasu Leiri Khaslen Ubada Dukan Sajinba Ishing Senpham Mapham Singda Yum Kai Sajinba Sina Ichaw Thoklakpagi Maram Ama Lakli Manipur thokliba ichaw asi long term policy ama oina turel gi khongnung tengnaba management committee ama thamba RMSA convention gi manung sanna Manipur leiriba pat sing kannaba honaba Manipur thokliba ichawna manghan takhallaba potlam sing gi compensation pibiba drain renovation tauba loina khaslen sing maram chadana kanagumba miyoi singna hekta khopsinduna lausilakpa asi lengakna takthokpa ngaidringai masana khangna lauthokadabani lengaki maikaidagisu asigumba thawong asi khudakta thingnaba CM da su ngarang athengbada memorandum pisinduna takshin khre haina phongdokhi mafam singjugi ayaba apamba yaurakanda khoi thambiba lingkhatpa amasung planning tawriba planning ase planning development ase masi supna khaki development oiba samna habida thangna na bai singna kamai tawba adigi aruba singna kamai tawba habigi turen gi sidida seli be singji free oina na ba river basin je river gi turen gi khongnung je teng ba khotna ba tawna ba dugi management planning management ama thammu haibani koina hajari bise adigi ani subada akoi Manipur da thokliba ising isawna awaba taraba singda lengaki maikaidagi ahenba mityeng sangbiu haina Nagaram Tangkhul Avenue Diula Lane amadi Ferry Lane gi apunba miyoi singna ngasi Dingku Road ta wakan mifam phamkre wakan mifam aduga mari leinana Ferry Lane Maira Paibi Loop ki member Sonia Muibana phongdorakpada Manipur lengangna ithai nala ningthina sembi dabana nom khara hek chubaga ising isaw thoktuna miyam kham thengna wana ba asi sahi khudingini amadi torba nakna aranba mawungda sajeliba yum singi oina Manipur lengangna eviction tawgani haiduna phongdor khrabasu ngasi fawa thabak oina pangthoktaba asina nong tarakpa matamda ising ningthina senpham leitaba asina sumaram ama oiri maram aduna Manipur lengangna ising isaw thoktringai matamda lokhatpa yaba section thorang sing lokhatpiu haina su phongdokhi kari akoi pochai maya mange sikana na chingado bano aradi government na kaya pidoino noina promise to ba paisa hojik bau pidri aduga paisa du pamba sunate adubu akoi government jina phajana praja se yengchan biba haibase akoi pami noibu akoi na thajadana kahan base arembo ohanganu haibase hainingi thank you Uripok asom lekai da leiba Angel Children Hospital da ngarang sakhangdaba singna nongmai kapsilambagi thawongbu yaningdaba phongdoktuna ngasi Laikai Club Maira Paibi amadi hospital sing asigi staff singna wakat mifam sathakre hairiba thodok asi ngarang nungthil pung 5 kulom tarakpa matamda sakhangdaba miyoi anina laktuna nongmai round ani kapsilambani laibak fawdagi thodok aduda asok apan yaukide adubu hospital asigi mingsel da nongmai na panbadagi akai atoi thokhi ngasi sathakhiba wakan mifam aduga mari leinana Uripok apunba luki publicity secretary Nambam Singthang Nahai ana layeng sangda asigumba laibak thiba thodok satharamba asi condemn tawi yeknabada sizinnagadaba khutlai sizinaba asi matungda amukhana tawbiganu yanadaba fana leirabasu irei changaktani khanduna asigumba thodok asi thoktringaida mafam adugi laikai gi Maira Paibi amadi club ta paw phawbiraktuna punna faminaraga loisin haningi Maduna tadana yeknabada fudokadaba kanthi amadi sizinnagadaba khutlai sizinaba asina maram oiraga miyamgi ihau laktuna makhoigi mayokta leirakpa yai phongdokhi Isagi kamdagi
लाना सिबु खनगदा नतरा अखोय मसेनगी इपाल लेखा थंगबा भोट मानदबा पुनमक सिबु थेंगनगदा हाइबदा कलम मैना चेन सुंजरिबा सिंसिदि अखोय अवा फिल्म दले मसी तंगनदि लमलमदि लेकाई मैना क्लब सिंगा पाव पिजिरगा ज्ञान दानदबा फमिन लेबिनेरगसु फमिनरगा वा लोसनदे याबा कयामसु मांग लोसनदि दिबलै राना लोसनननि अतबिदा येनबदा सिजनगदबा येनबदा फुटोकदब मकन थीदो अखोय इसम मियाम मरकता फुटो तारगदि प्रजा सिंगसे वारौरकनि हाबसे सि मीडियागी सिंगावसिंग मफमदा नाकल वाकत मिफम सरुक याखिबी हॉस्पिटल असिदा नर्सिंग इन चार्ज ओइना थबक तौरिबी स्टिमाना हाई ngarang थौदोक असि यामना लाइबक थीबनी थौदोक थोकपा मतम अदुदसु अनाबा कया लायेंगनबगी गाइनदुना लैरिबा तांजा अमनी लाइबक फबदगी असोक अपन मिशी मिना यावहौद्रे अदुबु करिगुंबा थौदोक अदुदा मिशी मिना यावरम लगदी कनाना दायित्व पुगनी मरम असिना असिगुंबा थौवोंग असि मखाताना हॉस्पिटल असिदा खक्ता नटना अना लायेंग संग सिंगदसु तौबिगनु करिगुंबा नुंगाइतबा पामदबा वफम सिंग लैरगसु मरी लैनबा सिंगा वारी सानदुना संगताइननबा होनबियु फोंदोखी तुम्बा चाब खंगना थबक तौजरिबनी असिदा असी अना याहौद्रिजे अमगी ति मराइबा फरबनी अदु ओइरगसु करिगुंबा असिबा अनाबा नत्रगा असो अपन यावमगदि कनाना दायित्व पुबिदोइनो असिगी नमक्ता अखोइसु जस्टिस पामे कनाना रेस्पोंसिबल ओइदोइनो खंगनिनबा पामे असि गवर्नमेंट गी साइडैसु अमतंग एक्सनबियो हाइना हाइजेनि ममांगदि मानु मान लाखिबदि लै तोंगान तोंगानबा फुरुक कयाना खुंदारिबा जिरीबाम डिस्ट्रिक्ट असिदा हंदक महौसागी पुंसीदा चाउना अकाइबा पिरकपा असिदा हानगुम महौसागी पुंसीदा हंजिन्नबा हाइदुना नौना सेंबा तोंगान तोंगानबा फुरुप सिंग यावबा जिरीबाम डिस्ट्रिक्ट रिकॉन्सिलिएशन फोरम गी माइकैदगी मियामगी मतेंग निजरी हाइना ngasi जिरीबामगी PWD गेस्ट हाउस ता पांगथोकपा पाउमी सिंगा उनबा अमदा जिरीबाम डिस्ट्रिक्ट रिकॉन्सिलिएशन फोरम गी स्पोक्सपर्सन मैथ्यू कामैना फोंदोक्रे मैथ्यू कामैना मखाताना हाइकिबदा हंदक जिरीबाम दा नौना मैतै अमदी कुकी हाइरिबा फुरुप अनिसी यावदना बेंगली मुस्लिम मैतै पांगल विष्णुप्रिया अमदी रोंगमै हाइरिबा कांगलुप सिंग असिना पुनसिलगा हुजिक हुजिक जिरीबाम दा मैतै अमदी कुकी कांगलुप अनिसीगा पुन्ना फमिनदुना वारी साबा ngamdragasu फोरम की मतेंगदगी मैतैगी अपामबना करिनो कुकी अपामबना करिनो हाइबा अदु कांगलुप अनीदा खंगना हल्लबदी अथुबा मतमदा जिरीबामदा शांति पुरक्प ngamnaba होनगनी हाइना थाजै मसिदा जिरी मियामनसु फोरम असिबु सपोर्ट तौबियु जिरीबामदा शांति ओइना कांगलु फुरुप खुदिंगमक नुंसी सानना लैनबगीदमक्ता हाइरिबा फोरम असि सेमबनी अदुगा फोरम असि पॉलिटिकल की ओइबा खुदोंग साबा लौनबा मैटर कांगलुप अमतदा सोकनबगी सेमबा फोरम नते सुकनदगी जिरीबामदा शांति पुरक्नबगिनी अदुबु जिरीबामगी मियामसु शांति पांबा ngaktani फोरमना हाइरुबा चलुबा मतमदा मखोई वा ताबी मसीना ताकपदी जिरीबामदा शांति सोइदना हंजिलकनी हाइना थाजबा थम्मी हाइबा वफम कयासु फोंदोखी मसीगी पावगी मिफम मदुदा फोरम असिगी कन्वेनर PK दास को कन्वेनर सिंह पाउजिंग कामई फेज अहमद नचिंगबा मेंबर्स कयासु अमसु सरुक याखी Peace and harmony haibadu amuk uba phangani soidana haibagi asada thamraga chatpanina mayam gi cooperation mayam gi advice adu darka tai mayam na khoi bu nungsidana mateng pangbiu advice pibiu haibase amatramge aroibada akhoi gi Jirbam District Reconciliation Forum haibasi any political party the affiliation daubanate any political mileage ki damak thabak suba sunate kanagumbagi community amada bias oiraga thabak suba nate haibase aroiba thamraga sidagi thank you लमदम असिदा हौजिक ओइरिबा फिबम असिदा बीजेपी कांग्रेस हाइना हुन्नदुना लैरगदी अफब लंबी अमत लाक्लरोय मसिगी महुत्ता मियांगी मिहुत ओइरिबा मकोक थोंगबसिंगना अमत ओइना फमिनदुना असुंबा फिरेप अमा लौदुना थोकलिबा लान असि लोइसिन्नबा होनबियु हाइना मोइदांगपोक खुलेन वुमेन सोसाइटी ना फोंदोरकली मणिपुर प्रेस क्लब ता पांगथोप पावगी मिफम अमदा मोइदांगपोक खुलेन वुमेन सोसाइटी गी सेक्रेटरी KH बिना सकीना हाई लमदम असिदा लान असि सही अमगा था अनि सुजिलकले
Lairiba miyam maruaina singkhong singyagi miyam awabana kham thenglei tungi haurakadoriba icha isu sing lairik tampham khangdre kang khong saire asigumba awaba kaya sing asi koknanaba rajniti gi oiba hundok hunjin taunabagi mahutta miyam gi mihut oiriba luchingba sing tanaminaduna achumba achetpa firep ama loduna waroisin purakna bohnabiu fongdokhi tha taramari fajilaklaba lan asi loisinbinaba manipuri governor gi khuthangda point mari yawba memorandum ama prime minister da pisinlamme haina mahakna makha tarakhi asum lairagadi aikoi khudingmak afhaba amata lami laklaroi maram aduna sanbiduna mama ama oina aina ngasi manipur gi praja mayamda haijari madudi yelhaumi oiriba aikoi khudingmak nungsi janana nungsinana laiminabase yam pamjai aduna afhaba asumba kaya se tongminaraga aikoi khudingmak lalasida saruk yaminabase aikoi khudingmana pamjai matang asida ngasinu thili pau pijaba loijare mideng tabiri basingbu amukana khurumjare